Kurumzari, ISTV Manipuri Pau meeting Tabira Basingbu, Angoma Malana Taram Oxeri, Uzik Marui Bapauda, Senapati District and Session Judge Court, Chief Minister Okrami Bobina Sagakre, Ban Blocket Tawidana Bapil Tokre. Congress Party na awang nung poklong damgi damagta paikat kani haina thazaba piki ba thabak sing ngasi fawba thabak to onthok tri haina BJP gi national spokesperson Nirmala Sitaraman haikri amadi SSB West Bengal na traw kwakaitel bu panjil amasinu da maithiba piduna sisimit ki mapuoikri uzi paw sandok na pizari Senapati District and Session Judge Court Chief Minister Okrami Bobina ngasi hangdokri Law and Legislative Affairs Department Sinduna Pangthokpa Court Hangdokpagi Thoramda Chief Minister Okram Ibobi, Works Minister Dr. Ratan Kumar, MLA Alexander Pau, High Court Manipurgi Chief Justice Acting Justice Laxmikanta Mahapatra, High Court Manipurgi Justice W. Koteshwar, Advocate General TH Ibuhal na Thoramapu oina saruk yakhi. Senapati gi DC yauna sarkar gi maru oiba myoy singna saruk yakhi. Hana PWD office oiramba maphamda nauna semjalaba matungda District and Session Judge Court oina hangdoki bathoram aduda Advocate and Quotation haikibada Rules of Law haibasi Respect of Law haibani District amada Court amagi mathawasi yamna maru oi ngasi hangdokliba District Session Judge Court asina mapham asida lakpa case kaya losinba ngamlagani Works Minister Dr. Ratan Kumar haikibada ngasi hangdogliba court asigi anoba building athuba matamda semgatnaba hotnagani phongdokhi Justice Laxmikanta Mopatrana Manipurda Judiciary gi lamda ahongba kaya lakpa ure ngasi hangdogliba court asina Chingi district ta ahanbani tongan ba district singi oina leiriba court sing semgatnaba honari haiki We are aware of the financial problems of the state, but we are fortunate to have a Chief Minister who is always ready to extend his helping hands for development of the subordinate judiciary. Chief Minister Okrami Bobina Democracy Chatpalaibak Amada Legislative, Educative Family Judiciary Ahum Asi Yamna Maru Oi, Hairiba Ahum Asi Mapangal Jap Manana Kandrabadi Praja Singda Achumba Pibada Luna Thokani Haiki. New District and Session Judge of Senapati District along with necessary accommodation. But this is temporarily we are using this building. Earlier it was subdivision office of the executive engineer of Senapati District. Since we have already completed construction of district mini secretariat. New Somtanda Labor Mayapuna Maxinsi. Manipuri, the most interior Makamsings, I know in a Mahagna Makatan Haikibada, District Asia Award Pamadi, Hiram Amagidama, Bantamadi Blocket Tawiganu, Praza Singda, Masina Awaba Piba the Natana, Development Paikatpada Matamanghali, Award Apakia Lairabasu, Mangjona, Pau Paudogna Duna, Apaba Maikairom, that Chatminana Honesi Haiki. Aquina, Toinas Minor, Ban Blocket Toroga, Aquigi, Development Mayam Singsida, Kanota Honba, Chinda and Bahaibitare, Aduga Mayam, Lair Praja Singse. Masida Hena Awaba Piga the Mayam Puna Maxinche, Masi Kandidna in the interest of the state, Maram Zadana, Ban Blocket, Terima Mayam Koida Masigi, CCC Akoi Pami, Maram Zabado Harpa, at the government neglect Orgati, Madu Akoi Koigishu Iran Lay Haina, Akoi Tobogam Zigani. Congress Party na awang nong poklang dong gidamak tapaikat kani haina thazaba piki bathabak sing ngasi faw bathabak to onthok dri haina BJP gi national spokesperson Nirmala Sitaraman ngasi kong bada pangthokpa political conference ta haikre thoramadu the BJP gi national vice president Mokhtar Awaz Nakabi Manipur state ki BJP gi president TH Chauba yauna BJP gi myoy kyana saruk yakhi Nirmala Sitaraman makhata na haikibada Prime Minister Masana Foundation Stone Hangdoglam Bangasi Fauba Loisindana Lady Armed Forces Special Powers Act Asi Ngasi Fauba Congress Sarkar na Thausadana Thamli Haiki Ing Lisingani Anidagi Ngasi Fauba Congress na Sasan Taurikliba Asida India da Kanglup ki Irang kaya Thokre India ge Awang Nongpok State Asi Congress Sarkar na Semga Sagatpagi Mahuta Vote Bank Coin Uduna Lady Afaspa Madi Indo-Myanmar border fencing matangda Bharat Sarkar na karisu thausadana leiriba sigi matangda Praja Singh mikap thopa matam oire haiki. Please look at the facts as they are.
There are a lot of information available. Our leaders will also be coming and talking to you. I understand that there is a big rally being planned here in February. On the 8th of February, our Prime Ministerial candidate, Shri Narendra Modi ji, will be coming to Manipur. And in this context, I would like to remind you that will be one of the best times to hear directly from him as to what plans he has for this beautiful state. Do not please get drawn towards the Congress party's disinformation campaign. BJP Manipur State की President TS Chaubana Manipur की तंपाकता लेरिबा District Marida Imphal East na ख्वारी स्वथाबा District ama oiri District asigi Secretariat ngasi fawba leitri makhata na phongdokibada Manipur bu malem da saktak liba maming leiraba sanaroi ayamba Imphal East tagi oirabasu ngasi fawba matik chana infrastructure thamdri Congress na minority sing namthana ba honai haina maral siri akoina corruption na khwaide wange leader pheloriba Rajasthan da Congress pheloriba se ate yebagi oiramdre makoina paisa jabagi ngasi Delhi da Aam Aadmi Party na laknari basi BJP na laknari basi ni maramaduna ekoi Imphal East ki praja sing mafamda ngasi ki sarkar se yaad rab sarkar Amaromda mioi lising kaya na saruk yaduna khangabok sangay yufam lamdai bung ground da BJP gi March enrollment came kaloinana political conference amang ngasi pangthokre thoramadu da BJP gi national spokesperson Nirmala Sitharaman national vice president Mokhtar Awas Nakabi Manipur Pradesh ki president TH Chauba ex minister Gamumai Kamai social worker TH Jadumani yauna BJP gi mioi kaya na saruk yakhi Khangambok Kendra gi apunba mioi lising nipan henbana BJP da ming chanki National Vice President Abbas na haikibada BJP na sarkar pairiba state singda dharma gi khenaba amadi kanglup ki irang na chingba amata thoktri Manipur da su chawkhatpa corruption leitaba leibak ama semlasi haiki National Spokesperson Sitharaman na Gujarat da chahi manga BJP na sarkar paibada ahongba kaya purakpa ngamkhre Manipur da di Congress Party na Myanmar da lampi thoktuna leire haiki कांग्रेस के शासन था और 15 साल से अभी भी कांग्रेस के शासन है न्याय मिला सच्चाई बाहर आया क्यों उनके ऊपर अंगुली कोई उठाते हैं नहीं क्यों और इतने सारे गांव वो भी चले गए म्यांमार के ऑल पार्टी डेलीगेशन गया बॉर्डर तक कि इधर की ये बोबी सिंह की सरकार जनता को देखभाल नहीं करती है धरती का देखभाल नहीं करती है गांवों की देखभाल नहीं करते हैं सब छोड़कर सिर्फ एक ही मकसद के साथ बैठे हुए हैं वो क्या है मकसद पैसा कमाओ जनता के लिए जितना भी पैसा आती है उसको अपना कमाओ और अपने घर में रखो Fashion world da demand laiba firol sing puthok iyong fi sariba sing hinghan ba mathau tai haina Industries Minister Govindas Konthozamna phongdokri ngasi first MR da pangthokpa Robert Naurengi Manipur Fashion Extravaganza hawdokpagi thoramda minister na phongdokhibani thoramadu na Deputy Chief Minister Gaikhangam amedi PhD Minister I Hemochandra Susaruk Yakhi Gaikhangam na phongdokhibada Robert Naurengi Fashion Extravaganza asi Manipur gi creativity mayam saktakpak ngamgani exposure wat padigi miyam na fashion design sakhangba watli phongdokhi sama sasigi saktam mase sakta poina amadi laiba khoi creativity mayam mase hena yokhanraba haise batare sigumba atoba platform amani hadana ai thamjaninge Govindas Konthozamna lamdam sigi firol sing mapalamda expose tawduna sel thungi semitlon da saukhathanba ngamgani lamdam sigi handloom product puthokpa sing yokhatnaba pandamda lupa lakh ahum dagi mari fawba Industries Department mating pikre makhata na supirakani haiki Fabric to fashion Fashion to foreign hai akhoi fabric sina fashion da tongan mong da design tawraga mina pamna mong da sijina ba
maduna export toraga country ki economy phagalan ba madu idea jani ai now Robert Naurem na sai highway hai fashion se achauba industries zamoina ngasi emerge to wadugumba podamani Nongmagi oiba lomi singi mela amangasi KVK Androgi Cow Research Farm da pangthokri Cow gi Vice Chancellor amadi staff sing sinba mela hodopagi thoramda Agriculture Minister Abdul Nasir MP Dr T Mainia MP Thangso Baite ICAR New Delhi ki Deputy Director Dr Shwapan K Datta ICAR ki Regional Director Dr SB Ngachan amadi Andro gi Village Sif na thoram gi maru oiba myoi sing oina saruk yakhi Stol tara tret na saruk yakhi ba mela hodopagi thoranga mai leinana Kishan Diary amadi Cow gi Research Newsletter Volume 4 gi number 1 release tawkhi Wangang khiba sing na phongdok na khibada Awang nongpok lamdamda Tripura gi hek mathangda Manipur na chinjak puthokpada makok oiriba asi farmers sing amadi masigi lamda thabak tawriba sing gi hona zamani Lomi sing na labuk sing da phau puthoklaba matungda tongan ba mahi marung sing thanana ba apil tawkhi Manipur gi akhana ba lawpham kharada lam hectare amada phautan taruk taret puthokliba si anauba system kaya hapsinduna hena chakthok leihanba ngamgani Lomi sing na su Cow gi akhang hai sing na piba training program sing yauduna gyan lo sing leinana bahona biu haiba wafam sing phongdok nakhi Minister Nasir na Lomi sing na thamoi sing na thabak tawriba amadi mari leinaba authority sing na su matam chana Lomi sing da mateng pangbirabadi Punjab kumna Manipur su pothok ngamgani Cow ICAR amadi Agricultural Department na punagtanaduna tongan ba scheme sing asi mai pang na pangthokpa ngamlabadi mipal tangdaba state ama oiba ngamgani haiki aduna Lomi sing da state ki side ki any central sponsor scheme OBI state ki scheme OBI pangwe abo punama ekoina Central Agriculture University ICAR दुगी स्टेट एग्रीकल्चर डिपार्टमेंट एकोई पुनः मक्तान रगा तो वे आबो पुनः मक्तो मसी आई की रिस्पांसिबिलिटी मक्ति नहीं खल लगा एकोई थबक तो मिनरती स्टेट से सोइदना नोमति में पालटांग दबा राइट जामो वइनी Mapalamda mahitamliba mahiroi singi lamsa sajak kupna sena batangai fadre haina All Manipur Muslim Girls Student Union na thadrok pacherol mana khangalakli Mapalamda larik tamliba singi marakta Tahai uhaidaba thodok ya thogliba si yenglaga mahiroi singi lamsa sajat kupna yengsinbagi tangai fadaba si lakpani haina union asina phongdoragli Sahitya Academy New Delhi amasung Manipur State Kala Academy ani na puna senduna Festival of Literature ngasi JN Dance Academy gi auditorium da haukre hogdopagi thoramda Deputy Chief Minister Gaikhangam JN Dance Academy gi Vice Chairman and Tomba amadi Padmasri RK Jaljit na thorumgi maru oiba myoi sing oina saruk yakhi Manipur State Kala Academy na puthokpa half yearly journal amasung souvenirs amasu release tawkhi Padmasri RK Jaljit na lol faunarabadi amaga amagi marakta nungsinabada chauna mateng oigani Prithibigi aphawba lairik sing isagi lolda handokna buhona si haiki Deputy Chief Minister Gaikhangam na literature haibasi yamna chawi masida makhal yambana Manung hanzilna yengbagi tangai fadaba lei literature chawkhana buhonabada oza guru gi pautak yamna maru oi haiki Zatiyama puruma lebagama masigi chawkhat tha ase masigi na ase literature sna lowi haibasi ai pangla lande hanama sai chumi ai dosabale aramadana koi literature hai literature the word literature sida yamna wide ranging coverage sama nei hayanta ai lojani masida branch amamamna nei na bakanta loiba kham nai da loi kham nai da du richness adu lei bari pukai lei haidana ngasi tang 13 dagi na 13 fau maram oiduna prepaid consumer singi research tawbagi khudong sanabagi damak suti numit oirabasu hayeng January gi tang 12 asi Electricity Department Kaisampata leiba prepayment pending counter ayuki pung mapandagi nanungthil gi pung ani fauba hangani haina Imphal Electrical Division number 1 gi Executive Engineer T Ibo Chobna thadrok pachero lamana hairi Khongman Zone 5 ta leiba special contractor Tinguzam Mohindro gi thongalda
Laiba Diai Tata Magi Manunda Sakangdaba Singna Sakti Lairaba IED Boma Matamlamle. Ngase yu pung nipan makhairom taba matamda yumgi mioi singna thengnarakpadagi police ki bomb squad na asoingam yaudana bom madu lokhat khre bom thamlamba thongbu yaningda phongdoktuna nupi singna khongman zone 4 amadi 5 ki community hall da wakan mifam chathakre wakan mifam adu da lamdam adugi maira paibi amadi club ki mioi sing su saruk yakhi nupi amana phongdorakpada sakhangdaba singna bom thamduna aki khang pokhanba yaningde Munindrogi Mamong Nupi Jila Parisad member Emi Ranina Karigidamakta Asigumba Thabasi Kanana Chathiri Bano Athuba Matamda Sengdokpirau Asigumba Thongasi Matungda Tawiganu Haiba Pendaba Wafam Phongdoki Mars ki tang kuntra mathoi fauba makhal amatagi hausi tawba yaroi haina friends na haikri friends ke thingwagi mayokta hausi sinna bohonaramba mapham ahum matam kaktana yaithokri friends na tongan mapham singda hausi tawribra haiduna ngasi drive chathakre Friends namyanggi matenga loinana Mars ke aruba tarik fauba Manipurda makhal amatagi hausi tawba yaroi haina athingba thamliba asida miyamna mateng pangbina ba phongdorakli Gangai kumaiga mari lainana Sagolban Kendra ki MLA RK Imuna Kaisamthong Kabuikhul Progressive Committee ki khuthangda Kaisamthong ki imung Samaga Yankhai Tarukta Seng KG ahum ahum pikre MLA na Kabuikhul maning laikai gi meter Chanirom hena sangba lambi black topping tawbagi dama Kaisamthong Kabuikhul gi praja singna thagatpa phungdokre Manipurda laktuna Loktak Pat yengba lakhiba Israel amadi Russia dagi mioi anina Manipurda lakpa phangba si nungaiba poi haina ngarang ISTV News ta phungdokre Manipur gi Loktak Pat ki fazaba si mapham amata da laiti haina Israel dagi lakpa lam koiba mioi asina phungdorakli I'm not aspire myself to go to an expensive hotel because a really expensive hotel if I have the money if I don't have the money will give me something which is familiar wants to give me exactly what I need, you know, and as more as I pay, everything will be perfect. Russia gi tourist nupi asina phongdorakpada Manipur gi praja singi thogolon bebhar asi hainingai leitana thaganingi Manipur asi ising nungsit ki phibam yamna nungaiba maphamni haiki Sendrada mapalam gi lam koiba lakpa asi mateng pangbu oina Sendra Development Committee gi Assistant Secretary Pukhrambam Azitna Mapalam gi tourist ani asi mahaki mayumda thamli masi Manipur gi tourism bu sakwat hanana ba mahakda honabani haiki Makoi si tourism lakunina akoi si tourism amagi famda lairibanina makoi si welcome pi baibasidi akoi gi darka lai habi posak sei khallaga moi welcome pi Road Safety Week Kamari Lainana All Petroleum Products Transport Association and MGT Motors ki sponsor makhada Department of Transport na Royal Riders Manipur ga punna sinduna Imphal West, Imphal East, Bisnupur amasung Thobal gi mapham kyada chatkadaba Royal Riders ki team ama Transport Minister Ratan Kumar na ngasi Transport Department mamangdagi lamthakre Industry Minister K Govindas na Class 10 gi parikya ga mari lainana limna mahi tambibagi thabak chatharibagi phibam minister na ngasi chatuna yengsinkhre mahaki apokpi gi mingda lingkhatpa trust asina chalairiba coaching asi mahi yale Mamang chahida angang chamagani phuma pantam kibada ayamba first class ta pass tawki masi aphaba khudam amani haina minister na phongdoki Kwaidagi hena maming chatpa oja sing mayam ma koina guest teacher oina makoi nong madugi akoina spend tawjaraga akoi nong madugi guest teacher oina kowa oja sing dulaga makoi su tambi ba yaw ne adura ina khanja matam dadi chhatra sing sida makoina hana tamgiba singdu amuk ningsing hanba adugi maraktuda khara confuse leba subject singdo adu singdu yam clear oina sarhan mangam bai khudong sawa akoi piba ngammi hena idi lawjei All India Youth Federation gi State Conference Dr. M Narana Haukri Irabot Baban da pangthokpa hawdokpagi thoramda political report ama puthoktuna lebaki narau singna lawgadaba political gi poram sing delegate jamaga kunna saruk yakhi haiki Kaithel Manbi Youth Association gi Dai Salang Lentil IFCD Minister ngamtham haukipna sangabaga loinana Tarasuba Worldwide Sports lisingani ga taramari ngasi Kaithel Manbi upper ground haukri Hautopagi thoramda IFCD Minister ngamtham haukip MLA Nemchakip Jain amasung Sadar Hills ki ADC gi chairman Haukholal hosting susaruk yakhi ngasi sangariba Dai Salang Lentil Community Hall asi MLA Nemchakip Jain gi local area development fund gi sangabani
MLA na haikibada education chakwan hanaba aikhoi punna honaminaduna samas asi aphaba maikairom da puraksi haiki Minister ngamtham haukipna Sadar Hills ki manungda kaithel manbi khul asi jati puna bangna khundaba khwaidiki chawba khul amani mafam asida leiriba miyamna kanglup ki khenaba thadoktuna aikhoi masel chawkhan minana bohonasi haiki Kainau da leiba residential training school da mahitam liba angang singda 68 by 8 GR Loktak Brigade Sinduna ngasi lokoi patangang singda khudol pibagi thorama pangthokri thorama da Kainau Gram Panchayat ki Pradhan Homeshwar yauna 73 Mountain Brigade ki Brigadier Sanjeev Chauhan su saruk yakhi Chengbek amasu tamki Handak te yumai chakpadagi lupa lakh kunrong ki malchang mang takraba yumbuda Indian Youth Congress Manipur State ki Secretary Sunita Konthozam na sel amadi Chengbek mari mateng pangkhri Awaba taraba yumbu adudi uripok lai khulem bilerekta leiba khundrak pamtes mani chahi humphudra mapani uripok tarambam lekai degi Sunita Konthozamna paumi singda phungdorpada awaba si khradang oirabasu koknana ba mateng asi pibani haiki Social Advancement and Research Center Lamdong Bazar amasung Kongpal Student Welfare Club Khuraina Khusamnaduna Club asigi sanglenda nongmagi oiba tongan balaina sing khangdoknaba kem ama pangthokri Sangai Laboratory Clinic amadi Pharmaceutical Company Aristo Pharma amadi Dr. Redis Kedela Health Care na mateng pangduna kem asi pangthokibani Chatkiba December ki tang taramarida Borayang bi mamang lekai dagi MD Sarik Kauba chahi tara humdorom suraba nupa macha ama mayum dagi thokibadagi ngasi fawba hanjelactri hairi mahangna thokiba matamda higok machugi kurta amat litki Kongrau angauba masetki jacket amuba man litki fit mari rom wangi kulai kuchuni kanagumana hairiba nupa macha sibu thengnabirabadi manak nakpa police station natraga mahakpu pokpa Abdul Haq natraga mobile number 801477708 amadi 9615619446 da pau pibiu hairi Amuko haudoklam amadi chawkhatnaba honaramba tanatana Manipur khunai chawkhatnaba honaramba udoi thongamna lekhitabada Manipur Students Federation MSF na awa phongdokre hairi ojek sanabagi pau lowirasi Yankai Taret Subasisi Mitki Mapu SSB West Bengal na oikre Manipur Development Society na sponsor tauraga All Manipur Football Association na sinduna mapal team mari yauna punna team kunma panasaruk yaduna satharekiba Yankai Taret Subasar Churajan Singh KCSI CBE Memorial Football Tournament ngasi loishinkre loishinbagi thoramda Minister I Hemachandra Parliamentary Secretary MD Amin Saha MLA Joy Kishan Commissioner RK Nimai Imphal West ki DC K Radha Kumar MDS ki Project Director Waining Themsu Sarugyaki ngasi aroi ba sanakiba match cha SSB West Bengal na trawkwa kaithel bu goal amasino da maitiba pikre SSB gi mai palaba goal adu jersey number 10 NG Zit Kumar na penalty da chankibani ahan ba half ki horakpada SSB na yamna kanna sanaduna akanba attack cat chathaki Kunthamathoi suba minita SSB gi jersey number 10 na NG Zit Kumar na penalty area manungda phangba ball ama goal attempt tawbada traw gi defender M Mainu gi khuta ball pale haiduna center referee na penalty pikhi penalty adu Zit Kumar na kauduna mai pakpagi goal adu chankhibani tournament asida maiti horaba traw gi coach Suramani na phongdokhibada ngasigi penalty adu peningai oide ball mai da panbani khuta pande referee decision maram chade haiba pen da wafam sing phongdoraki nupa amadi nupi gi footballer of the year trophy neroka sangakfam gi en Sushil Maitai amadi ESU Wangkhai gi ji Radharani Devi na phangkhre fair play trophy na Nisa Thangmai bana takre West Bengal keeper trophy traw gi goalkeeper CH Kumar na takre Sitoriyu Sikofai Karate Do Manipur na Manipur Amateur Karate Do Amateur gi midyang makhada Khuman Lampake Indoor Stadium da chathariba ahanba SSKM Open State Level Karate Do Championship ki ngasi pangthokiba tongan ba event singi KG Yangkhaima makhagi Senior Boys Committee da SSKM Kairangi MD Razaudin na ahanba amadi SSKM Malomgi Y James na anishuba takhi Championship asida Saiko Kaina Puna Medal Kunipan Fangduna Mangzil Thari
Kanglai Sitoriona Punna medal nipan, Nihon Sutokana Taret, Ani Suba Hum Suba position that lady. Hayeng Nungtilpung Ani Taba Matamda, MLA, N. Nandakumar, Manipur Hockey Vice President S. Sobita, Amjugi President Samjay Wangkhemsa, Transport ki Deputy Director KHH Lemba Madi, National Awardee Basudev Nathoramapu Singh Oiduna Lushilagani. Blooming Athletics and Sports Union Khangabung Nastinduna Basu Ground Sachariba Tarataret Suba State Level Open Debla Memorial Trophy Tennis Ball Cricket Tournament ki Ngasi Ahan Bastana ki bada BS Thaubalna CDBO Bu Ran Kuntra Mangada Maitiba Pikre Ani Suba Ground gi Sanaki bada Ima Imoinu Kawana SDCA Senapati Bu Ran Niputareta Maitiba Pikre Hayeng Ahan Bagrounda SDCA Senapati Amadi ISSA Khangabuka Sanagani, Ani Suba Grounda, KK Kiamgai Amadi, Dala Sagol Banga Sanagani. KFC Kanchipurna Lisbol Wang Sangbambu, Maitiba Piduna Manga Suba State Level M Ravichandra Memorial Football Tournament ki Final Chankre. M Ravichandra Trasna Sinduna Kiamgai da Chachariba Manga Suba State Level M Ravichandra Memorial Football Tournament ki Ngasi Ahan Bastana ki semi final match ta KFC Kanchipurna Lisbol Wang Sangbambu. Goal ahum anida maitiba piki. KFC Kanchipur gi goal singadu Roshan Kunmathoi Suba Kunhumdoi Suba madi Nifu Suba minute chanki. Lisbol gi goal singduna Priyananda madi Roshanna Kunnipan Suba madi Yankaitaret Suba minute chanki. Tha segi tang Taratruk tagi na Kunmathoi Fauba UP gi Moradabad ta pangthokadoriba Nifunithoi Suba Junior National and Interstate Kerom Championship amadi Taramathoi Suba Interjonal National Kerom Championship ta sarug yaruna ba Manipur gi team gi nupa macha amadi nupi macha gi sanari sing hayeng Imphal thadoklagani. Manipur Hockey na Sinduna Khuman Lampaki Hockey Practice Ground Sathariba Chahitara Mari Makhagi Herozit Wariba Memorial Gold Cup Hockey Tournament ki Ngasi Ahum Suba Position ki Sanaki Bada Farm Imphal na Khongman Student Club pu Maitiba Pikre. Manga Suba Position ki Sanaki Bada Height na CO Gobu Manga Sinuda Thoiki Taruk Suba Position ki Sanaki Bada AJSA na YCLYL bu Goal Manga Sinuda Maitiba Piki. Hayeng Nungtilpung Amaga Minitra Manga Chatpa Matamda Aroiba Met Sanaragani. Jiribam gi ucha thondagi lesabi thon phawgi lambi asi mari leinaba singna semjin bidabadagi UJK Road Development Committee na lambi thingbagi thabak haukhri masina maram oiduna lambi asida gari amata chain khidre railway gi thabak suba gari singsu amata chatna khidre hairi miyamna thengnari ba awaba si yengbiduna sembinaba committee gi convener singna appeal tawrakli Niyam lal namai sizina ba madi khasna tonba consumer singi mathakta jiribam da leiba electricity department na drive chathabada lupa crore amarung khongat pangamli hairi mai sizinari ba consumer singna mai niyam chuna sizina biu amadi matam sana bill pithok piu haina educative engineer M Dorendro na appeal tawrakli Sawam bungda leiba Birimgol College ki Mahiroi Singh Moreda Scarson chatpada Mahiroi ani Namphalong market ta mafam khangdana mangkhri hairi Makhoi Singh adudi Saikhom Bideshwar chahi tarataret apokpa Esyam Nongrendagini atopa amana Soram Ramshan apokpa Lukhoi Pudongbam mayai lekai dagini Makhoi ani mangkhibagi matangda Lamlai police na maitai nganba kauba chahi tarataret rom suraba myoyama fare hairi IPC section Chahunga Humpudra Tirit ki mayokta Maruploi Foundation Bisnupur Bazar na asa amadi sathiga loinana ngasi BT Park ta candle thankre ngasi no mage ngasa gi pauda ICAR lamphel patagi phangba paugi matungina ngasi gi khwaidagi saba degree Celsius kunmari dasping manga khwaidagi ingba degree Celsius ahum nungsita yawai sing manil gi chang ayukta chada marifu mari nungthildana sada kuntramapan nongju gi chang nil loiselak pada marui bapau amuk hana pizari Senapati District and Session Judge Court Chief Minister Okram Ibobina Sangakre ban blockade tawidana ba appeal tawkre Congress Party na awang nongpok lamdam gidamakta paikat kani haina thajaba pikhiba thabak sing ngasi fawba thabak to onthoktri haina BJP gi National Spokesperson Nirmala Sitaraman haikre amadi SSB West Bengal na traw kwakaithelu panjil amasinoda maithiba piduna sisimit ki mapu oikre matang asida ISTV Manipuri pau bezere meeting tabire besingbu amukan khurumjari